Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak the headline. Assam da Kuki Singna Thadou gi Lonbu Makhoigi ni Haina school gi textbook Phongle le Wathok Oirakle. Naga Singna namna tariba khul singi manak nangna leriba su camp sing lauthokadabani Haina ELNCA na phongdorakli. Kuki na mayu makai tumna mai thabi kibadagi lanjilaktuna relief camp ta leriba amagi mathakta Kuki Singna onkhalalaga FIR file tawrakre. Pau sandona pijari. Assam da Kuki Singna Thadou gi Lonbu Makhoigi ni Haina school gi textbook Phonglam le Wathok Oirakle. Nomadic tribe ama oiriba Kuki Singna masagi lol leizadabana Thadou lolbu Kuki gi ni Haina minamduna Assam da class 6 dagi 8 fawba tamnaba textbook ama puthorakpadagi achowa Wathok ama Oirakle. Thawong adu Thadou Lonbu huralaga chathakibani madugidamak mangjongna Thadou community dagi ayaba laukiba leite Thawong asi Guwahati High Court ki order violate tawbani Haina Thadou NP Dima hasaunga Thadorakpa cherolamana hari Cherola sina makhatana haribana handakta Assam government na Kuki Literature Society Assam na class 6 dagi 8 fawba tamna ba phongba textbook ta yumpham oiraga Kuki vernacular language asi subject ama oina khanghan khiba amaga mari lenana textbook adu yengsuluba matamdadi Kuki lolni haribasing adu Thadou lo ngata oiramlei hariba Thadou lolbu Kuki lolni hajinduna textbook phongkhiba adugi matangda mangjongna Thadou community dagi ayaba lokhiba su leite Thadou lolbu Kuki language haina maming thonjenbasi lon huranba amani maramaduna Thadou NP Dimasa hasauna thawong asi akan momongda yaningde amasung Assam government na hariba thawong sing asi ayaba pidana basu khangalakli lebak asida British lengak leringai matamda miyoiba ama oina maigi mawong mato amasung culture gi thawong sing asi manaba oibana pulap oina Kuki haina sakhanglam khibani adubu Kuki hariba kangbu asidi masagi lol leijade amasung ethnic maming amata sunnate Maram aduna Kuki asi lol ama oina sakhangba haibasi maram chade Assam government ki maikadigi Thadou lonbu Kuki lon haina lauktopasi yamna chumdaba amani Thadou lon oina sakhangadabani ing kumja lising amaga chamapan nifudagi hauduna Manipurda Thadou community gi ayaba yaudana Thadou lon asi Kuki gi lon oina sakhangnabagi process chathaduna lakhibani adubu hiramasi gamari lenana Guwahati High Court na takiba order amagi matung ina Thadou E-PAO Literature Society amasung Kuki Literature Society anigi expert body singna yengsilaba matungda tha taruki matungda masigi report ama government ta submit tawraga madugi matung ina warep longnaba khangan khibat laikhrabani loinana ing kumja lising amaga chamapan marfudara taruki March 15 da Government of Manipur gi maikadigi lol asi Thadou Kuki haina sakhangani haina order issue tawkhrabani hairiba decision adu Guwahati High Court na takiba decision gi matung inani order asi India pumada chanagadabani hari maram aduna Thadou lonbu Kuki lon haina maming onthokpa asi court ki order violate tawbani hari Naga Singna namna tariba khul singi manak nangna leriba su camp sing lauthokadabani Haina ELNCA na phongdorakli State asida santi amasung tangdu leitaba pibam ama puraknabagi damakta Naga Singna tariba khul singi manakta leriba Kuki su camp sing khudakta lauthokadabani Kuki gi su camp sing Naga khul singi manak nangna hanjinba asina miyam da tangdu leitaba pibam ama purakpada natana santi thamnaba hotnabada achoba singnaba kaya piri maram aduna asigumba thawong sing asi Naga Singna khangduna leibak ngamloi haina Eastern Liangmai Naga Chief Chairman Association Kangpopi District in Thadorakpa cherolamana hari Cherola sina makhatana haribadi Eastern Liangmai gi miyam asi santi pamjaba miyamni maram aduna asigumba thawong sing asida kaidongaida tumina khangduna leiroi Makhoigi angamba saktida Makhoigi lam amasung hak sing ngaknaba chapchana thengnagani amaromda Kuki singi maikaidagi German Road natraga Tiger Road haina mingthonduna Kangpopi dagina Chuchampur phawba Naga taba khulkaya phawraga lambi sembagi thabak chathariba asidasu yamna kana yaningdaba phongdorakli mamangi matamda asigumba lambi amata laikhide hauzik amasung matungdasu Naga singi Paripuri ki lamda German Tiger natraga Tiger Road haina sakhangba tawroi Kuki Singna asigumba maming ama thonjilaklabasi semjin sajinbani masi aikoigi history
tradition amasung tradition ga mari amata leinade asigumba project sing naga territory da chatharakpa haibasi naga sing da khanaba hobani haina logani development gi mingda asigumba thawong sing nampu sapu da chathaраklabadi madu chapchana thenagani Bharat Sarkar gi Ministry of Home Affairs gi maikai dagi su asigumba thawong sing asida athuba mideng changduna thabak paikhagadabani Kuki sing gi apambada maning tambagi ayaba pirabadi madu da pamdaba thodok kaya thoknaklabagi achobu maram oigani haina su phongdorakli Kuki na mayumakai tumna mai thabi kibadagi lanjalaktuna relief camp ta leiriba amagi mathakta Kuki singna onkhalaklaga FIR file tawrakhre Haukiba chahi lisingani kolumjagi me ahumdagi thokiba kanglup ki irang aduna maram oiraga Kuki singna mayumakai tumna mai thabi kibada natana thawai hingnaba chelaktuna hauzik sekmagi relief camp ta changjafam loduna Kangpokpi district ki 4000 dagi miyoi amagi mathakta Kuki singna onkhalaga FIR file tawrakhre Amaromda thodok asigi mayokta relief camp aduda miyamna wakat mifam chathabaga loinana hiram asida mari lenaba sing maru oina CSO sing amasung miyamna miyeng changbiyu haina victim asigi maikedigi phongdokhre thodok asigi victim oiriba oinam sanathoi mapuroiba thoi na phongdokhibada mahak amasung mahaki imung manung asi Kangpokpi district ki 4000 maitei lekai da leibani makhoina mafam aduda leiragliba asi mapugi haktakdagi leiraklabani makhoina leiragliba lam adugi pata paibada natana sanglaba matam asi khasna thiduna lakhibani adubo haukiba chahi gi me ahumdagi thokiba kangluki irang aduna maram oiraga numit adumaktada Kuki singna makhoigi 4000 maitei lekai da leiba mayumakai adu maina tumna thadokpikre loinana Kuki singi makhutagi thawai hingnaba lanjelaklaga hauzik relief camp ta changjafam loduna leiribani adubo Kuki singna mayumakai tumna mai thadokkhibeda natana mafam aduda makhoigi leiriba yum inkhol sing adu mai thakibagi thodok leite haina June 13 ta Kuki community singna mangonda FIR ama file tawrakhre thodok adu akanma mongda yaningde inkhol asi makhoigi mapurebagi mingda leiribani adugi pata singna chingbasu loina pairibani maram aduna thodok asigi matangda police ki maikedagi khara kupna investigation chathaduna masigi chapchaba langla langjilgi asi thidokpiyu ngasi mangonda thokliba thodok asina aroiba nate mahaki matungda kanagumba amada thokpa yai relief camp ta leiriba sing asi chingkhong chingya dagi lanjelaklaga leiribani makhoigi yum inkhol sing Kuki singna tumna mai thadokraga mafam aduda makhoigi yum inkhol leramde haina Kuki singna phongdorakliba asi aikhoi khudingmakna yagadra mafam aduda makhoi amata sangna khunda leitaduna lerakhi haibagi chapchaba praman sing lei haina pendaba phongdokladuna lam aduda makhoina lerakhiba amasung mapuroibagi mingda leiriba pata sing adu paumi shingi mamangda utkhi loinana thodok asida leiriba CSO sing amasung miyeng changbiduna mangonda lakliba case asi matung thoktana bohonamina si haikhi Lamdam asida irang leiriba makhai miyamna pamliba lengak lakpa oithokloi haina bisojina phongdokhre Lamdam asida irang leiriba makhai miyamna pamliba lengak lakpa oithokloi Aikhoi wakal pukning fathadna leiduna mahausagum ing tapa hanjilakna bahotnasi haina MLA Thongam Bisojina phongdokhre wafam asengasi Manipur State Badminton Association sinduna DM University campus sapangtopa thoram ama saruk yaba lakhibada pamishingna Union Home Minister Amit Shahna athingba ama leibadagi state asida BJP na luchingba lengak ama semba ngamdabani haiba wafam ama laklibasi kaya yamna chumbano haina hangbada MLA Thongam Bisojina hai hairiba wafam asi kaya yamna chumbano Kanada haikibano wafam adugi source adu kaya yamna chumlabano haiba wafam lakli hauzik state asi yamna luba tangkak amada leiri me ahumda thokliba laibak thiba thodok adu amuk hana thoktanaba center na honari haibasi ekhoi pumbana khanglaba wafamni hanagi amata oiba tangdu leitaba punsi adu hanjalakna bahonabada ekhoi pumbana thodang loba changi mahaki wakhalun aina lamdam asida tangdu leitaba phibam ama laklaba matamda miyamna pamnariba adu oithokani irang leiriba makhai oithokloi haiki Governor na mifamapu oiduna chakhot thorangi matangda khanakhre lamdam asida hauzik paikhalaliba chakhot thoranga mari lenaba thabak thoram singi matangda Manipur gi Governor Ajay Kumar Vallana mifamapu oiduna Raj Bhavan gi conference hall da mifamama pangthokre mifam aduda tongan ba department singi official kayana sarugaki planning department gi makhada paikhaliba Prime Minister Gramin Sadak Yojana PMGSY health department gi makhada paikhaliba TV Mutta Bharat Abhiyan Youth Affairs and Sports Department gi makhada paikhaliba
Youth Connect Vikshit Bharat Loinana Yas Amadi, Ministry of Development of North Eastern Region Donor Gi Makhada Semkiba, High Level Task Force Committee ne Pakhaliba, Sana Khotnaba Chakwat Hanabaki Wapam Singh Yauna, Hiram Kayada Mipam Aduda, Kumna Khananina Ki. Governor Gi Maikedi Matam Chana Pakhaliba Tabak Singh Loshinaba, Department Amaga Gi Marilinaba Tabak Singh Matam Chana Paikatuna, Miyam da Kudong Chabapuna Mapung Fana Yehonabaki Wapam Singh Thamki. Kanglon kaina chaksin duna laikhraba illegal immigrants sing hana khandoktana kamdongna yumkok thiba haugodiribano haina Sanjay ahantemna phongdorakli. Kanglon kaina chaksin duna laikhraba illegal immigrants sing hana khandoktana kamdongna yumkok thiba haugodiribano masina achumba census purakpa ngamloi haina social worker Sanjay ahantemna phongdokrai. June Kuntrada Infal the Pongwa Pauchi Amagi Ahan Melamida Yakiba, English Ani Kuntaruki April Amadagi Mikok Tiba Honganaba, Register General of India, Sri Tunjai Kumar Narayana Thokiban Notice Amana Lebak Asigi State Amasung, Union Territory Sing the Instruction Peak Habawapam Asida, Social Waki Walamda, Internally Awarded Lisangani Kunmari Pidakraba, Social Worker Sanjay Ahantem Mahaki Lanai, Weba Wapam Karat Lebak Miyam the Amadi, Mari Lenaba authorities in the Tamlakli. Ekhogi state Manipur asi issue ama honabada awaba ama oiba yamna complex oiba issue amadi problem mayam amana amagi mathakta amana nalaga leriba state amani kharap alabada apunmagi saktam amadi ngamkhaida chawna singnaduna leriba lamdamni Apunma Manipur idea of Manipur Punna Hingminabagi Apama Mangshilakuna Tokai ba Magi Oiba Tongan na Taning Bagi Wakalunda Hena Pamnarakpagi Awaba Mayuna Ribat Lamdamni Kuki Jo Singna Kuki Land Union Territory Tanduna Lamdam Asida Haukiba Chahi Lisingani Kulumjoy May Ahumdagi Lamdam Asiki Yellow Purup Sing Maruoina Maite Community da Landaduna Pikliba Angang Yauna Mahairoi Sing Nupi Sing Power Yauna Maralezada Ba Miyoi Janigo Humdra Rom Minung Shiletana Hatok Piduna Tamtiba Terrorism Gi Tabak Chathaduna Ngasi Power Wathok Lanthok Asi Loshin Bangamdana Leriba Lamdamni Manipur Gi Apun Bagi Saktamda Amuk Hana Singna Rapangamdana Ba Manipur Bu Tek Takadina Ngamnaba Indian Constitution gi Article 3 Semdoktaba Yadaba Ekhogi Miyamna Silent Majority Population Political Awareness Mamutana Leba Watpa Mire Mikhalda Kanabu Mihud Oina Khangadege Haibasida Luna Khanba Serious Oba Watpa Masina Lamdam Amadi Kunai Asida Piriba Jaiting Yumthangnariba Myanmar Amadi Bangladesh Tagi Kanglon Kaina Changsin Kraba Illegal Immigrant ki Wathok Hiram Asida Varat Lengangna Puning Changbidaba India Myanmar International Boundary Fencing Tobidaba Changsing Kraba Yamlaba Illegal Immigrant Mayam Sing Adu Ningthina Masak Khanghonaba Hotnakidaba Detention Center Sing da Thamodaba Amadi Anoba Mayum Mayam Amasagatuna Khul Village Chamarom Hengalakpa Manipur Lenga ki Cabinet Subcommittee na Thengnarakibagi Wathokna Chingbani Haina Phongdoki July Mapangi General Strike Mapungphana Saugatli Haina Phongdorakli Tha asagi mapanda India pumbagi oina pangthokodoriba trade union singi general strike asi Working Women Forum Manipur na mapungphana saugati hari forum asina thadorakiba cherol amana haribana mathang tha June mapanda Irawat Bhavan complex ta pangthokiba forum asigi general council gi miphamna trade union gi general strike asi mapungphana saugana ba warep adu laukibani mifam aduda AITUC Manipur Gi General Secretary L. Sotin Kumar, General Secretary K.H. Brozan, All Manipur Minority Organization Workers Union Gi General Secretary Rahera Ras Begum Su Sarugya Kibaga Lunana, Karigedamak July Mapan Central Trade Union 10 Amasung, Makhoigi Saminariba Independent Federation Amadi Association Singna General Strike Asi Karimaram Gidamak Kauribano Habigi Matangda Sugaina Phongdoki. L. Sotin Kumarna Longmi Shinmi Singi Ukhatnabat Demand Sing Lauthokladuna Hariba General Strike Asi Miyamna Sagona Basu Appeal Tauki. Tongan was sin from the Tabak Shuri Basin Missingi Demanga Lunana, Manipurgi Oiriba Demand Singi Manungda National Highway number 2 Amasung 37 the Housing Power Chatoksa Sinyadiba Asi Akhanaba Highway Protection Force Lingduna Atubada Ningtamna Chatok Chasinya Halu Manipurgi Chahi Ani Helaba Irang Asi Loshilu Sin Missingi Awaba Asi State Amasung Center Khambidabasi Yamna Laibak Tibani Haina Phongdoki. Loinana Mifam Aduna Long Mission Missingbu Hantane Yengadaba Lever
escort mari khaktada punsinab honaba thausil yaroi public sector agency mapangal kangkhat halu sinmi khudimak social sector ekna konsinduna madugi kanaba amadu phanghalu haiba demand gal lunana June 8 gi general strike asi mapung fahansi haina appeal tawkhi ambush laikhidraba KNA gi thapina sizinaba car gi number sasinaba oiramlei Chuchampur district ki Kem Moljang Khuldangarang United Kuki National Army UKNA gi Kader Singna chatakiba ambush laikhidraba KNA gi deputy commander in chief amasung mahake escort ani matungda tonglakhiba car adu sasinaba semjinba registration number oiramlei report amagi matung ina thodok thopamdagi phangkhiba Hyundai Creta MN01AZ 1987 hariba number adu Maitei Pangal amagi car ni hari Asengba car adugi mapu oiriba Maitei Pangal adugi car adudi mamang chahida yamna tamthiba accident ki thodok amada mamai mamit kaiduna haujiksu workshop ta taraga leiri phibam yamna thina car adu sokhiba maramna semada matam khara changani amasung selsu changani haina khanaraga leiringeida gari adugi chap manaba number 1 thetlaga Chuchampur gi K Moljang da phangle haiba tabada angakpa oinare khwaidigi nauna phangba pauna hai ngarang ambush torokiba mafam aduwaida khulai paiba masal marakta ngasi nongalamdaida akan momongda nomai kapna kibagi thodok thokre thodok adugi matungda Central Force amasung Chuchampur District Police ki team ama changsinduna operation chathakre ngarangi ambush adu United Kuki National Army na chathakibani haina cherol ama thadoktuna claim tawrakpagi cherol aduda makhoina matam khragi mamangda lalhulop asigi publicity secretary farga mihathina hatkibagi laman khumbani haina su phangdorakli ngarangi ambush adugi matungda kanagumbana social media da natraga lambi lamjauda protest tawraklagadi makhoigi mathaktasu khut thagani haina kihenba wafam amasu phangdorakhiba leikhre Oirakle phibam asida makhatana irang lakpa yai hairi India lenga ki thawongna wathok lanthok kaya tholakpa yai haina tombina phangdorakli Manipur bu India lengak na ngasi phawba atombi gi machagumna chathariba thawongshing asi leptrabadi hagolakleba lamdam asigi icha inausing asi control toba ngamdabadagi achoba wathok lanthok kaya tholakpa yai haina Shiv Sena Manipur gi president M Tombina phongdokre ngarang babu parada leba Shiv Sena gi office da paumi shinga unaba amada mahakna wafam asi phongdoladuna makhatana haikibada Imphal phawba train yoraktriba lamdam asida nomagi tangai fadana changba polam sing national highway anida pusilaklibani adubo varat naning tamba chahi Homdra manga phawba security ningak senduna mapandagi pusilakleba petroleum gi polam sing asida sel pu yadraga nomai kapsinduna lokhada inthaba kaya thokri masibu ngak shenaba National Highway Protection Force lingnabagi wafam kaya rakhana center da taksin khrabasu ngasi phawba thabak ta onthokpa leitri National Highway sing asida free movement tawba yadriba asigi matangda Union Home Minister na miyeng changbiyu Buffer Zone Khaidokli Basisu Athubada Lokthokpiyu haina phangdokhi Arabada Marueba Pau amuka hana pizari Assam da Kuki Singna Thadou gi Lonbu Makhoigi loni haina school gi textbook phonglam lei Wathok Oirakle Naga Singna namna tariba khul singi manak nangna leriba su camp sing lokthokadabani haina ELNCA na phangdorakli Kuki na mayumakai tumna mai thabi kibadagi lanjelaktuna relief camp ta leriba amagi mathakta Kuki Singna onkal alaga FIR file tawrakre Matang asida loyalam E-PAO na namitangi pau bibel lozare tabiri ba khudimako amuka hana khurumjari